Manipur gi SHAKNAIRABA CRITIC AMASUNG TRANSLATOR LONGJAM JOYCHANDRA da Manipuri Literary and Cultural Forum TRIPURA na Babure Taramani Memorial National Award 2024 Piduna Ikai Khumnaba Utkhre mana asi Nalgoria Mandapta Pangthokiba Thoram Amada Lanthokibani Award asida citation Lengyan Amadi Sel Oina Lupa Lishing Tara Yauri Award Lanthokpagi Thoram Aduda Forum Asigi President N Bira JN Manipur Dance Academy gi Director Pukhambam Bilas Amadi Sahitya Academy New Delhi gi Language Advisory Board Member AC Netrajit Amadi Tripura Manipuri Sahitya Parisad gi President L Bir Mangalna Maru Oiba Mithunglen Singh Oina Sarugyaki Thoram Aduda Awardee L JOYCHANDRA Takia Leima Tengbang Lupta Sel Oina Lupa Lishing Tara Mateng Oina Khusinaki Panbaya Badi Takia Leima Tengbang Lup Hariba Nupi Singtagi Oiba Organization Asi Tripuragi Oina Amatangairaba Maiteng Nupi Singi Lupni